ꯇꯥꯕꯤꯔꯁꯦ ꯍꯧꯖꯤꯛ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ꯫ ꯃꯩꯔꯥꯟꯕꯤꯅ ꯃꯩꯁꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯤꯖꯩ, ꯑꯄꯪꯕꯅ ꯃꯁꯥꯅ ꯊꯨꯕ ꯂꯥꯡꯗ ꯗꯁꯥ ꯇꯥꯖꯩ꯫ ꯑꯁꯤꯡꯕꯅ ꯃꯣꯟ ꯐꯨꯏ, ꯑꯄꯪꯕꯅ ꯅꯨꯄꯤ ꯐꯨꯏ꯫ ꯉꯥꯡꯕ ꯇꯃꯛ ꯍꯩꯕ, ꯇꯥꯕꯗꯤ ꯍꯩꯇꯕ ꯃꯤꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯄ, ꯃꯤꯕꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕꯅꯤ ꯂꯥꯞꯊꯣꯛꯎ ꯍꯥꯏꯅꯩ꯫ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯗꯤ ꯃꯄꯨ ꯃꯁꯛ ꯈꯪꯂꯣꯏ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯃꯇꯦꯡ ꯑꯃꯗꯤ ꯇꯝꯊꯣꯛꯈꯤꯕ ꯈꯨꯗꯣꯜ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯏꯖꯠ ꯇꯧꯕ ꯍꯩꯔꯣꯏ ꯑꯃꯗꯤ ꯏꯖꯠ ꯐꯪꯂꯣꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯥꯕꯨ ꯁꯤꯡꯊꯥꯅꯒꯗꯕ ꯃꯤꯒꯤ ꯃꯅꯥꯛ ꯅꯛꯂꯨꯅꯨ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯍꯟꯊꯅ ꯎꯔꯛꯀꯅꯤ꯫ ꯍꯥꯏꯅꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯃꯈꯨꯠꯇ ꯁꯛꯇꯤ ꯄꯥꯏꯔꯕ ꯀꯥꯟ ꯈꯪꯕꯅꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜꯅ ꯆꯈꯥꯎ ꯍꯥꯡꯂꯕ ꯀꯥꯟ ꯃꯤꯒꯤꯗꯃꯛ ꯈꯨꯠ ꯇꯤꯡꯊꯣꯛꯂꯤꯕ ꯃꯤꯗꯨꯅꯤ꯫ ꯃꯄꯨꯅ ꯌꯥꯕ ꯃꯤꯁꯛꯇꯤ ꯃꯤꯌꯥꯝꯅ ꯌꯥꯕꯗꯨꯅꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕꯗ ꯃꯄꯨꯅ ꯀꯔꯝꯅ ꯌꯥꯒꯅꯤ? ꯃꯔꯝꯗꯤ ꯌꯦꯛꯅꯕ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯛꯊꯣꯛꯅꯗꯅ ꯃꯄꯨꯅ ꯀꯣꯛꯊꯣꯛꯄꯤꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯅꯨ꯫ ꯅꯔꯜꯅ ꯗꯣꯂꯥꯏ ꯇꯣꯡꯂꯤ ꯈꯟꯅ ꯆꯥꯎꯔꯨꯅꯨ, ꯂꯩꯃꯥꯏꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯃꯔꯛꯇ ꯈꯣꯡ ꯊꯥꯖꯅꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯂꯤꯕ ꯃꯤ ꯑꯃꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯩꯗꯨꯅ ꯂꯩꯔꯕꯁꯨ ꯋꯥꯈꯜꯒꯤ ꯁꯥꯟꯇꯤ ꯐꯪꯂꯣꯏ꯫ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯐꯖꯔꯕ ꯐꯨꯔꯥ ꯗꯂꯥꯜ ꯄꯨꯝꯅꯃꯛꯁꯨ ꯅꯪꯕꯨ ꯃꯣꯃꯣꯟ ꯅꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯉꯥ ꯁꯥ ꯆꯥꯔꯕꯁꯨ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯔꯤꯕ, ꯑꯗꯨꯒ ꯂꯥꯏꯔꯕ ꯀꯌꯥ ꯑꯃꯅ ꯁꯧꯒ꯭ꯔꯤ ꯆꯥꯔꯕꯁꯨ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯡꯈꯨꯜ ꯇꯥꯜꯂꯤꯕ꯫